ꯉꯁꯤꯗꯤ ꯐꯤ ꯀꯂꯦꯛꯁꯟꯁꯦ ꯐꯖꯅ ꯎꯠꯂꯒꯦꯀꯣ ꯎꯟꯅꯕ ꯃꯤꯁꯨ ꯐꯝꯃꯝꯃꯦ ꯃꯇꯥ ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯐꯤ ꯀꯂꯦꯛꯁꯟ ꯈꯔ ꯎꯠꯆꯔꯛꯀꯦ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯎꯠꯆꯔꯛꯀꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯤꯔꯥꯒꯤ ꯗꯨꯀꯥꯟꯗ ꯆꯠꯂꯤꯅꯦ ꯌꯥꯝ ꯍꯣꯍꯣ ꯂꯥꯛꯑꯒ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯨ ꯌꯥꯎꯔꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯏꯆꯦ ꯃꯤꯔꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯕꯅꯦꯕ ꯑꯂꯥꯡꯕꯅ ꯄꯨꯟꯅ ꯁꯤꯗꯣꯔꯦ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯁꯣꯔꯣꯛꯇ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯕꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯩꯅ ꯐꯤꯔꯣꯜ ꯎꯠꯆꯔꯛꯀꯦ ꯍꯥꯏꯕꯗꯣ ꯁꯤꯗ ꯃꯩꯇꯩ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯗ꯭ꯔꯦꯁꯁꯤꯡ ꯈꯔ ꯂꯩꯔꯦ ꯏꯀꯥꯏ ꯊꯤꯒꯟꯕ ꯑꯃꯅꯤꯁꯨ ꯁꯤꯗ ꯂꯩꯔꯦ ꯕ꯭ꯂꯣꯒꯔꯅꯦ ꯃꯁꯥꯃꯛ ꯕ꯭ꯂꯣꯒꯔꯅꯦ ꯑꯗꯨꯒ ꯏꯀꯥꯏꯔꯤꯔ ꯀꯩꯅꯣ ꯍꯥꯡꯗꯣꯛ ꯐꯤꯅꯣ ꯍꯥꯡꯗꯣꯛ ꯌꯦꯡꯍꯜꯂꯛꯑꯣ ꯈꯔ ꯆꯥꯛꯍꯥꯎ ꯆꯦꯡ ꯂꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤꯗ ꯐꯖꯩꯌꯦ ꯑꯗꯨꯏꯗꯣ ꯀꯣ ꯅꯣꯏꯁꯨ ꯂꯧꯅꯔꯕꯣ ꯁꯤ ꯁꯟꯊꯤ ꯃꯆꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯁꯤ ꯀꯂꯔꯁꯤꯁꯨ ꯐꯖꯕꯅꯤ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯅꯣꯏꯁꯦ ꯀꯩꯅꯣ ꯁꯦꯠꯂꯒ ꯆꯠꯄꯩꯔꯣ ꯅꯠꯇ꯭ꯔꯒꯅ ꯄꯤꯕꯩꯔꯣ ꯄꯤꯕꯒꯤ ꯀꯌꯥ ꯇꯥꯏꯅꯣ ꯐꯖꯩꯌꯦ ꯐꯖꯅ ꯐꯖꯩꯌꯦ ꯁꯤꯗꯤ ꯐꯖꯔꯒꯅꯦ ꯁꯤ ꯃꯊꯛꯔꯣꯝꯗ ꯑꯣꯏꯕ ꯖꯥꯒꯗ꯭ꯔꯥ ꯖꯣ ꯑꯣꯏꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯐꯤꯁꯦ ꯑꯇꯣꯞꯄ ꯐꯤꯅ ꯁꯝꯖꯟꯕ ꯃꯥ ꯁꯨꯕꯗꯅꯦ ꯎꯔꯤ ꯎꯔꯥ ꯇꯧꯕꯗꯅꯦ ꯃꯄꯥꯟ ꯃꯆꯨꯁꯨ ꯌꯥꯝ ꯐꯖꯩ ꯑꯇꯣꯞꯄ ꯃꯆꯨꯒ ꯇꯧꯔꯤ ꯁꯝꯅꯔꯝꯒꯅꯦꯕ ꯌꯥꯝ ꯆꯨꯔꯕꯣ ꯏꯆꯦ ꯇꯨ ꯃꯌꯥꯝ ꯇꯨꯁꯦ ꯈꯪꯗꯅ ꯁꯦꯠꯄ ꯌꯥꯔꯣꯏ ꯑꯁꯤ ꯄꯨꯔꯥ ꯍꯥꯡꯗꯣꯛ ꯈꯪꯕ꯭ꯔꯥ ꯁꯝꯕꯅ ꯈꯪꯉꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯁꯨꯗꯣꯛꯁꯤꯔꯒ ꯋꯥꯡꯈꯩ ꯅꯠꯇꯦꯗ ꯁꯄꯥ ꯃꯥꯟ ꯄꯨꯔꯧꯅꯦ ꯍꯣꯏ ꯉꯁꯤꯗꯤ ꯐꯤ ꯀꯂꯦꯛꯁꯟꯁꯦ ꯐꯖꯅ ꯎꯠꯂꯒꯦꯀꯣ ꯎꯟꯅꯕ ꯃꯤꯁꯨ ꯐꯝꯃꯝꯃꯦ ꯃꯇꯥ ꯆꯥꯔꯦ ꯁꯤꯗꯤ ꯑꯍꯣꯡꯕ ꯐꯖꯩꯌꯦ ꯑꯁꯤ ꯐꯖꯩ ꯃꯣꯏꯔꯥꯡ ꯀꯥꯗꯕꯤꯗꯨꯅ ꯁꯤ ꯃꯣꯏꯔꯥꯡ ꯀꯥꯕꯅꯤ ꯀꯥꯏꯌꯦ ꯀꯣꯛ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯉꯔꯥꯡ ꯅꯨꯡꯁꯥꯗ ꯙꯟꯇꯤꯔꯁꯀꯤꯅꯤ ꯍꯥꯏꯅ ꯑꯂꯪꯕ ꯂꯩ ꯆꯠꯄꯗ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯇꯨꯝꯗꯦ ꯀꯣꯛ ꯆꯤꯛꯃꯟꯒꯤꯅ ꯇꯥꯎꯟꯗ ꯀꯣꯏꯆꯠ ꯆꯠꯂꯨꯔꯤꯃꯤ ꯀꯩꯅꯣ ꯁꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯂꯥꯛꯑꯒ ꯑꯩ ꯏꯁꯥꯅ ꯎꯠꯄꯗꯨꯗꯤ ꯉꯝꯗꯦ ꯑꯗꯨꯁꯨ ꯐꯖꯩꯌꯦ ꯑꯗꯨ ꯃꯆꯨꯗꯣ ꯍꯥꯡꯗꯣꯛ ꯄꯨꯔꯥ ꯍꯥꯡꯗꯣꯛꯅꯦ ꯁꯨꯃꯥꯏꯅ ꯍꯥꯡꯗꯣꯛꯑꯁꯦ ꯃꯃꯤ ꯃꯌꯥꯏꯒꯤꯁꯤꯅ ꯍꯦꯜꯂꯦ ꯑꯩꯗꯤ ꯄꯤꯡ ꯀꯂꯔꯁꯦ ꯍꯦꯛꯇ ꯃꯤꯠꯇ ꯆꯨꯏꯕꯣ ꯑꯥꯕꯤ ꯃꯆꯨ ꯀꯣ ꯑꯥꯕꯤ ꯑꯋꯥꯎꯕ ꯃꯆꯨ ꯑꯁꯤ ꯀꯌꯥꯅꯦ ꯍꯥꯏꯅꯣ ꯏꯆꯦ ꯁꯤ ꯕꯥꯔꯣꯁꯨ ꯁꯤ ꯌꯥꯝ ꯐꯖꯕꯅꯤ ꯁꯃꯥꯅ ꯅꯪ ꯂꯧꯗꯤ ꯅꯪ ꯔꯦꯕꯤꯇꯥꯒ ꯂꯧꯗꯦ ꯑꯩꯅ ꯅꯪ ꯔꯦꯕꯤꯇꯥꯒ ꯍꯥꯏꯌꯦ ꯅꯣꯏꯅ ꯀꯛꯇꯕꯗꯨꯒ ꯑꯗꯨꯝ ꯁꯤꯗ ꯇꯥꯅ ꯂꯩꯅꯦ ꯅꯪ ꯁꯤ ꯃꯆꯨꯁꯦ ꯂꯧꯅꯤꯡꯉꯛꯇ ꯑꯗꯨꯅ ꯑꯃꯨꯛ ꯂꯩꯔꯣꯡ ꯆꯞ ꯃꯥꯟꯅꯩꯔꯣ ꯀꯥꯞꯇꯦ ꯅꯪꯁꯨ ꯀꯥꯞꯇꯦ ꯃꯥꯁꯨ ꯀꯥꯞꯇꯦ ꯍꯦꯛꯇ ꯀꯥꯞꯁꯟꯕꯅꯦ ꯀꯥꯏꯕ ꯈꯪꯕꯗꯤ ꯌꯥꯗ꯭ꯔꯦ ꯕ꯭ꯂꯣꯒꯔ ꯑꯣꯏ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯁꯨꯔꯣꯛꯇꯗꯤ ꯑꯣꯄꯦꯟꯂꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯉꯝꯗ꯭ꯔꯤꯌꯦ ꯆꯤꯟ ꯀꯟꯕ ꯐꯖꯩ ꯑꯁꯤꯁꯨ ꯃꯌꯥꯝ ꯅꯝꯃꯤꯌꯦ ꯁꯣꯔꯣꯛꯇ ꯅꯝꯃꯤ ꯑꯗꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯕꯅꯤ ꯑꯗꯨ ꯈꯪꯉꯤ ꯁꯤ ꯕꯥꯔꯣꯁꯨ ꯍꯥꯏꯗꯣ ꯃꯥꯜꯂꯦꯀꯣ ꯀꯌꯥ ꯄꯤꯕꯤꯅꯣ ꯁꯦ ꯕꯥꯔꯣꯁꯨ ꯑꯁꯤꯁꯤꯁꯨ ꯐꯖꯩ ꯄꯨꯝꯅꯃꯛ ꯐꯖꯩ ꯉꯥꯎꯔꯦ ꯍꯣꯔꯦꯟ ꯊꯨꯞꯄꯝꯃꯨ ꯍꯥꯏꯔꯣ ꯃꯤ ꯑꯅꯤꯁꯦ ꯑꯁꯤ ꯑꯣꯏꯕꯤꯔꯁꯦ ꯁꯤꯒꯨꯝꯕꯗꯤ ꯄꯤꯔꯣ ꯁꯤꯒꯨꯝꯕꯗꯤ ꯄꯤꯔꯣ ꯑꯁꯤꯒ ꯄꯥꯁꯃꯤꯅꯥ ꯐꯅꯦꯛꯀ ꯀꯩꯅꯣ ꯇꯧꯔꯒ ꯁꯦꯠꯂꯒ ꯌꯥꯏ ꯑꯗꯨꯒꯤ ꯍꯥꯏꯔꯕ ꯁꯨꯃꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯁꯤꯒꯤ ꯆꯥꯟꯅꯕ ꯈꯜꯂꯒ ꯄꯥꯁꯃꯤꯅꯥ ꯐꯅꯦꯛꯀ ꯁꯤꯒ ꯄꯥꯟꯅꯔꯒ ꯄꯤꯕ ꯌꯥꯏ ꯑꯗꯨ ꯒ꯭ꯔꯤꯟꯗꯣ ꯐꯖꯩꯗꯣ ꯑꯁꯃꯤꯅꯥ ꯇꯧꯗ ꯒ꯭ꯔꯤꯟꯁꯦ ꯇꯧꯔꯒ ꯒ꯭ꯔꯤꯟ ꯐꯅꯦꯛꯇꯤ ꯂꯩꯕꯅꯤ ꯂꯦꯅꯤꯟꯗ ꯒ꯭ꯔꯤꯟꯁꯦ ꯄꯥꯝꯃꯦꯅꯦ ꯏꯆꯦꯗꯤ ꯌꯥꯏ ꯖꯍꯥꯡ ꯃꯐꯝꯗ ꯆꯠꯄꯗ ꯁꯤꯡꯁꯦ ꯑꯩꯅ ꯌꯨꯝꯗ ꯊꯕꯛ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃ ꯂꯥꯛꯏꯅꯦ ꯍꯣꯔꯦꯟ ꯃꯤ ꯋꯥ ꯉꯥꯡꯗꯅꯕ ꯍꯥꯏꯅꯅꯦ ꯍꯣꯏ ꯐꯖꯗ꯭ꯔꯅꯦ ꯁꯣꯃꯤꯂꯥ ꯍꯥꯏꯔ ꯐꯖꯩꯀꯣ ꯐꯖꯩ ꯅꯉꯣꯟꯗꯗꯤ ꯑꯃꯨꯛ ꯐꯖꯔꯦ ꯑꯣꯏꯒꯤꯔꯥ
ꯃꯁꯥ ꯀꯔꯝ ꯅꯣꯏꯊꯣꯛꯑꯦꯅ ꯍꯥꯟꯅ ꯐꯖꯅ ꯅꯣꯏꯔꯦ ꯐꯖꯅ ꯅꯣꯏꯔꯦ ꯑꯗꯨ ꯍꯥꯟꯅ ꯑꯍꯥꯟꯕ ꯎꯕ ꯀꯥꯟꯗ ꯃꯌꯥꯡ ꯀꯪꯉꯤꯉꯩꯗꯅꯦ ꯃꯨꯁꯤꯛ ꯃꯨꯁꯟꯕꯅꯤ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯅ ꯉꯧꯊꯣꯛꯑꯦ ꯈꯔ ꯉꯧꯊꯣꯛꯑꯦ ꯑꯗꯨꯒ ꯉꯔꯥꯡ ꯇꯥꯎꯟꯗ ꯊꯣꯛꯄꯒꯤꯅꯦ ꯃꯨꯔꯦ ꯑꯃꯨꯛꯀ ꯅꯣꯡ ꯃꯌꯥꯝ ꯁꯅꯥꯏ ꯂꯤꯛ ꯐꯖꯕꯁꯨ ꯂꯩꯔꯦ 피진 피잖아. 근데 뭐를 잡도 돼. ꯐꯖꯩꯌꯦ 이제 피진이구나. 아주 재미있는 ꯐꯣꯇꯣ ꯀꯥꯞꯄꯤꯌꯦ 이제 ꯐꯖꯩ ꯌꯥꯝ ꯀꯥꯞꯄꯨ ꯀꯥꯞꯄꯨ ꯅꯪ ꯁꯤ ꯂꯧꯏꯔꯣ ꯁꯤꯒꯤ ꯂꯤꯛꯁꯦ 까봐봐. 이제 카페 ꯃꯌꯥꯝ ꯔꯥꯅꯤ ꯃꯅꯥꯎꯗꯁꯨ ꯃꯈꯜ ꯃꯊꯦꯜ ꯂꯩꯖꯔꯦ ꯑꯥꯗꯁꯨ ꯂꯩꯔꯤ 그너 치러오냐? 이제 아마 그 ꯑꯧ ꯑꯣꯏꯔꯣ ꯐꯖ ꯑꯃ ꯕꯣꯔꯗꯔꯒ ꯍꯥꯞꯄꯅ ꯅꯪꯕꯨ ꯁꯥꯏꯗ ꯃꯛꯇꯅꯦ. ꯀꯌꯥ ꯇꯥꯏꯅꯣ ꯑꯗꯨꯅ ꯉꯁꯥꯏ ꯐꯣꯇꯣ ꯀꯥꯞꯄꯦ ꯑꯩꯅ ꯉꯥꯡꯗꯣ ꯀꯩꯝ ꯇꯥꯗꯦ ꯀꯌꯥꯅꯣ ꯏꯆꯦ? ꯁꯃꯔꯥ ꯁꯤꯂꯣ ꯑꯩ ꯅꯪꯒꯤꯗꯃꯛꯇ. ꯁꯤ ꯃꯃꯥꯡꯗ ꯑꯃ ꯐꯖꯩ ꯌꯥꯝꯅ ꯑꯗꯨꯅꯅꯦ ꯀꯩꯅꯣ ꯇꯧꯔꯤꯕ. ꯕꯣꯔꯗꯔꯒ ꯌꯥꯎꯅ ꯐꯖꯩꯌꯦ ꯚꯤꯗꯤꯑꯣꯗ ꯗꯨꯀꯥꯟ ꯃꯄꯨ ꯍꯥꯞꯇꯦ ꯋꯥꯠꯇꯅꯦ. ꯂꯧꯔꯕꯣ? ꯂꯧꯔꯦ 이제 ꯑꯩ ꯐꯣꯇꯣ ꯊꯥꯔꯒꯦ ꯂꯩꯌꯨ ꯉꯥꯏꯀꯣ ꯂꯧꯔꯣꯁꯦ ꯑꯩ ꯏꯟꯒꯦ ꯍꯥ ꯀꯔꯝꯕꯅꯣꯐꯖꯩꯌꯦ. ꯐꯖꯩꯀꯣ ꯃꯌꯥꯏ ꯕꯣꯔꯗꯔ ꯌꯥꯎꯔꯤꯁꯤꯗꯤꯅ ꯐꯖꯕꯅꯤꯅꯦ 호렌 가사닝을 나지요 가사닝을 일리 아 일라 비디오 라우리 호렌 탕을 ꯐꯖꯕꯅꯤꯅꯦ ꯀꯩꯅꯣꯅꯦ ꯅꯥꯈꯣ ꯍꯦ ꯃꯤ ꯆꯠꯇ꯭ꯔꯤꯉꯩꯗ ꯌꯥꯝ 라니 마라우 파니 무가 세토 레이티 이치다 오늘 로션 나 타물라 아니. 라니 마라우 파니 무가 레이티 이치다 선생님 그거 좀 떠위니. ꯐꯣꯇꯣ 레이티 시 이너피타니 레이티 아주 레이티 파트레니 타락트라고 생각하는 거. 아시 이제 라니 나트로 이치자 ꯃꯅꯥꯎ 라니 마나우 아니 준니 라니 마나우네 ꯅꯨꯅꯤ ꯔꯥꯅꯤ ꯃꯣꯔ 니 라니에 ꯀꯩꯅꯣ ꯃꯔꯥꯛ ꯀꯥꯏꯗꯕꯤ ꯍꯧꯖꯤꯛꯀꯤ ꯄꯥꯔꯄꯜ ꯀꯩꯀꯩꯗꯣ ꯃꯔꯥꯛ ꯇꯥꯏꯗꯕꯤ 그러지. 거는네. 좀 레이버니 몽골푸드 나트라네 ꯃꯣꯡꯒꯣꯜꯄꯨꯔꯗ ꯅꯠꯇꯦ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗ 몽골푸드ꯁꯨ ꯂꯩꯌꯦ ꯊꯣꯛꯆꯣꯝ ꯂꯩꯇꯦ ꯂꯩꯕ꯭ꯔꯥꯅꯦ ꯂꯩꯇꯦ ꯃꯣꯡꯒꯣꯜꯄꯨꯔꯗ ꯊꯣꯛꯆꯣꯝ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗꯅꯤ ꯊꯣꯛꯆꯣꯝꯗꯣ ꯑꯣꯖꯥ ꯀꯩꯅꯣ ꯀꯩꯅꯣꯝ ꯍꯥꯏ ꯅꯤꯜꯕꯥꯕꯨ ꯀꯩꯅꯣꯝ 몽골푸드 ꯍꯥꯏꯕꯅꯦ ꯂꯩꯕꯅꯤꯅꯦ ꯊꯣꯛꯆꯣꯝ 몽골푸드 ꯅꯠꯇ꯭ꯔꯅꯦ ꯕꯥꯕꯨ ꯑꯣꯏꯅ ꯏꯁꯩ ꯑꯦꯜꯕꯝ ꯀꯨꯝꯃꯝꯕꯗꯣ ꯍꯥꯟꯅ ꯑꯗꯨ ꯃꯣꯡ골ꯄꯨꯔꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤꯅꯦ ꯑꯗꯨ ꯊꯣꯛꯆꯣꯝꯅꯅꯦ ꯃꯣꯏꯒ ꯊꯣꯛꯆꯣꯝꯅꯤ ꯊꯣꯡꯒꯥꯟꯗ ꯇꯦꯡꯀꯤꯔ ꯀꯩꯅꯣꯝ ꯂꯩꯕꯗꯣ ꯏꯁꯤꯡ ꯇꯦꯡꯀꯤ ꯑꯩꯗꯤ ꯈꯪꯗꯦ ꯑꯃꯨꯛ ꯆꯠꯆꯗꯦ ꯑꯩꯈꯣꯏ ꯁꯥꯒꯩꯅꯤꯗꯣ ꯋꯥꯇꯤ ꯔꯥꯅꯤ ꯍꯧꯖꯤꯛ ꯁꯤꯅ ꯃꯔꯥꯛ ꯇꯥꯏꯕꯤꯅꯤ ꯑꯩꯗꯤ ꯏꯁꯥ ꯆꯥꯎꯖꯔꯁꯨꯅꯦ ꯐꯤ ꯑꯆꯧꯕꯁꯦ ꯏꯟꯕ ꯉꯝꯖꯗꯦꯕ 몽골푸드 시는 따이네.ꯊꯣꯛꯆꯣꯝꯅꯤꯗꯣ 저는 포토도 보내고 만나 아빠마도 ꯑꯄꯥꯝꯕꯗꯣ ꯈꯜꯍꯜꯂꯒꯦ ꯏꯆꯦ ꯑꯩ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯒꯦ 이제 ꯑꯁꯤꯁꯨ ꯊꯣꯛꯄꯤꯌꯦ ꯀꯥꯞꯇꯤ ꯀꯥꯞꯄꯦ ꯃꯌꯥꯝꯁꯨ ꯂꯣꯏ ꯀꯥꯞꯄ ꯄꯨꯈꯔꯦ 이제 ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯆꯤꯡꯉꯣ ꯅꯪ ꯚꯤꯗꯤꯑꯣ ꯍꯥꯞꯇ꯭ꯔ ꯃꯥꯜꯂꯦꯀꯣ فجدرني شيء ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯀꯃꯥꯏꯅ ꯀꯥꯞꯇꯣꯏꯅꯣ ꯌꯥꯝ ꯁꯦꯡ ꯀꯥꯞꯄꯦ ꯏꯁ ꯑꯩ ꯀꯦꯃꯦꯔꯥ ꯌꯥꯗꯦ ꯑꯩ ꯀꯦꯃꯦꯔꯥ ꯑꯃ ꯑꯩ ꯁꯦꯝꯁꯨꯡꯒꯤ ꯌꯥꯝ ꯂꯧꯒꯦ ꯍꯥꯏꯅ ꯊꯧꯔꯤꯅꯤ ꯑꯥꯏꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯌꯦꯕ ꯕꯦꯇ꯭ꯔꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯗꯨꯒꯤꯗꯤ ꯈꯜꯂꯨꯔ ꯁꯥꯝꯁꯨꯡ ꯂꯧꯕꯅ ꯐꯩ ꯁꯥꯝꯁꯨꯡꯅꯗꯤ ꯕꯦꯇ꯭ꯔꯤ ꯐꯩꯗꯣ ꯑꯥꯏꯐꯣꯟꯗꯒꯤ ꯍꯦꯟꯅ ꯐꯩ ꯍꯥꯏ ꯇꯥꯡꯕꯗꯣ ꯁꯦꯝꯁꯨꯡꯒ ꯑꯥꯏꯐꯣꯟꯒ ꯁꯦꯝꯁꯨꯡꯅ ꯍꯦꯜꯂꯤꯅ ꯇꯥꯡꯕꯁꯨ ꯀꯌꯥ ꯇꯥꯏꯌꯦ ꯃꯥꯒꯤꯗꯣ ꯀꯌꯥ ꯇꯥꯒꯦ ꯈꯪꯗꯦꯕꯣ ꯑꯩ ꯍꯪ ꯇꯥꯔꯦꯕ ꯃꯥꯏꯗꯣ 40 ꯇꯥꯔꯗꯤ ꯌꯥꯔꯦ ꯍꯣꯡꯉꯁꯨ ꯇꯥꯡꯉꯦ 하이ꯕꯅꯦꯕ 이제 때 아이폰 ꯉꯥ ꯊꯣꯡꯕ ꯃꯆꯨꯅꯤꯁꯦ ꯉꯥ ꯊꯣꯡ ꯃꯆꯨ ꯍꯥꯏꯁꯤꯅꯤ 이제 ꯄꯩꯁꯥ ꯀꯩꯅꯣ ꯇꯧꯔꯦꯅ ꯁꯟꯗꯣꯛꯑꯣ ꯗꯨꯀꯥꯟ ꯃꯄꯨ ꯀꯩꯀꯩꯅꯣ ꯀꯥꯏꯁꯨ ꯋꯥꯔꯤꯗꯣ ꯅꯩꯔꯤꯕ 시ꯐꯖꯕꯅꯤ ꯁꯤꯃꯥꯅ ꯑꯆꯝ ꯑꯔꯥꯛ ꯃꯆꯨ ꯌꯥꯔꯦ 이제 ꯈꯜꯂꯨꯔꯒꯦ ꯁꯤ ꯑꯇꯩ ꯁꯟꯗꯣꯛꯑꯅꯨ 이제 ꯋꯥꯔꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯐꯤ ꯁꯟꯗꯣꯛꯑꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ 이제 ꯁꯤꯅ ꯑꯃꯨꯛ ꯃꯌꯦꯛ ꯈꯔ ꯁꯦꯡꯕ ꯋꯥꯠꯂꯦ ꯋꯥꯟ ꯄ꯭ꯂꯥꯏꯒꯤ ꯁꯦꯠꯅꯤ ꯃꯌꯥꯝꯁꯤꯅ ꯋꯥꯟ ꯄ꯭ꯂꯥꯏꯒꯤ ꯁꯦꯠꯁꯤꯒꯤ ꯑꯐꯕ ꯑꯃꯅ ꯃꯆꯨ ꯀꯣꯛꯇꯦ ꯑꯗꯨ ꯌꯥꯝ ꯐꯩ ꯁꯤꯒꯁꯨ ꯂꯩꯔꯦ ꯌꯦꯜꯂꯣ ꯀꯂꯔꯒꯤ ꯍꯩꯅꯧ ꯃꯆꯨꯒꯤ ꯔꯦꯗ ꯀꯂꯔꯒꯤ ꯋꯥꯟ ꯄ꯭ꯂꯥꯏ ꯁꯦꯠ ꯌꯨꯝ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯕ ꯀꯥꯡꯕꯨꯒꯤ ꯑꯣꯏꯔꯒꯅ ꯑꯁꯤꯒꯨꯝꯕ ꯁꯦꯠꯁꯤꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯑꯇꯥꯡꯕꯗꯣ ꯃꯌꯥꯝ ꯑꯃ ꯀꯩꯅꯣ ꯇꯧꯕꯗꯨꯗꯤ ꯉꯝꯗꯕꯅꯤ나 ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯈꯤꯇꯪ ꯃꯃꯜ ꯑꯍꯣꯡꯕ ꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯁꯦꯠ ꯑꯃ ꯑꯣꯏꯔꯦꯗꯅꯀꯣ ꯑꯁꯤꯒꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯄꯤꯕ ꯌꯥꯏ ꯂꯥꯏꯗꯁꯨ ꯀꯠꯄ ꯌꯥꯔꯦꯀꯣ ꯁꯦꯟꯖꯦꯡꯒꯤ ꯃꯌꯥꯝ ꯁꯦꯟꯖꯦꯡꯒꯤ ꯂꯨꯍꯣꯡꯕꯒꯤ ꯀꯥꯆꯂꯤꯁꯨ ꯑꯣꯏꯕ ꯌꯥꯔꯦ ꯇꯦꯡꯒꯣꯠꯁꯨ ꯁꯤꯒ ꯂꯩꯔꯦ
ꯑꯩꯒꯤ ꯅꯨꯅꯨ ꯃꯆꯥꯁꯦ ꯁꯦ ꯅꯤꯡꯉꯥꯏ ꯇꯧꯔꯤꯁꯦ ꯆꯥꯎꯖꯔꯝꯃꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯁꯦ ꯎꯔꯕꯁꯦ ꯄꯤꯡꯉꯦ ꯑꯃ ꯃꯈꯥꯏ ꯍꯥꯏꯔꯣ ꯀꯦꯖꯔꯤ ꯀꯦꯔꯤꯁꯦ ꯌꯦꯡꯉꯨ ꯁꯤꯉꯥꯡ ꯆꯥꯔꯤ ꯀꯨꯟ ꯀꯤꯗꯕꯗꯤ ꯄꯥꯝꯕ ꯂꯥꯛꯑꯣ ꯂꯥꯛꯎꯟꯍꯤ ꯅꯪꯕꯨ ꯌꯥꯗꯦ ꯍꯦꯜꯂꯣ ꯌꯥꯝ ꯁꯦꯟꯖꯦꯡꯒꯤ ꯆꯐꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯔꯤꯕꯣ ꯍꯣꯏ ꯍꯣꯏ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯇꯔꯄꯣ ꯍꯩꯌꯦ ꯆꯧꯁꯤꯗꯅ ꯅꯍꯥꯟꯒꯩ ꯍꯥꯏꯔꯛꯄ ꯀꯩꯗꯧꯒꯦꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯑꯩꯅ ꯍꯥꯏꯕ ꯑꯣꯏꯗ꯭ꯔꯤꯕꯣ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯣꯏꯅ चार्जर किच्छु लगायो नहीं चार्जर लगायो ꯀꯅꯥꯅꯣ ꯕꯨꯟꯇ꯭ꯔꯥ ꯄꯨꯒꯤꯔꯣ ꯅꯠꯇꯦꯍꯦ ꯆꯨꯝꯗ ꯏꯅꯦ ꯃꯣꯏ ꯆꯥꯎꯁꯤ ꯇꯔꯄꯣꯟ ꯍꯥꯏꯔꯛꯏꯅꯦ ꯃꯣꯏꯒꯤ कोन्डो ꯇꯔꯄꯣꯟ ते ꯀꯩꯅꯣ आस्तो ꯍꯥꯏꯔ किरो ꯂꯥꯏ तेरो ꯊꯕꯛ के से ꯍꯥꯏꯔꯛꯏꯅꯦ गया होन ने किच्छु लगाइने खाली बिजन त बुझाइराछि ꯑꯩꯈꯣꯏ ꯏꯖꯨꯡꯒꯤ ꯅꯠꯇꯦ ꯁꯥꯒꯩꯗ ꯄꯨꯜꯂ ꯇꯧꯗꯣꯏꯕ ꯅꯣꯏ ꯌꯨꯝꯒꯤ ꯑꯣꯏꯗꯤ ꯋꯥꯔꯤ ꯑꯃꯅꯦ ꯁꯥꯒꯩꯒꯤꯗꯣ ꯇꯣꯛꯑꯣ ꯏꯕꯦꯝꯃ ꯃꯌꯥꯝꯁꯤꯒ ꯑꯩꯁꯤꯒ ꯆꯦꯡꯕꯨ ꯂꯩꯔꯦ ꯆꯦꯡꯕꯨ ꯃꯃꯟ ꯅꯝꯕꯔ ꯈꯨꯐꯖ ꯑꯃ ꯐꯖꯩ ꯅꯨꯅꯨ ꯃꯆꯥꯁꯦ ꯅꯝꯕꯔ ꯊꯥꯈꯤꯒꯦ ꯅꯨꯅꯨ ꯃꯆꯥꯒꯤ ꯐꯖꯩꯌꯦ ꯅꯨꯅꯨ ꯃꯆꯥꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯦ ꯉꯥꯎꯔꯦꯅꯦ ꯅꯍꯥꯟ ꯑꯣꯔꯤꯖꯤꯅꯦꯜ ꯂꯩꯔꯝꯗꯔꯤ ꯑꯁꯤꯗꯤ ꯃꯥꯜꯂꯤ ꯑꯁꯤꯗꯤ ꯃꯥꯜꯂꯤꯁꯤꯗꯤ ꯃꯃꯟꯗꯨꯒ ꯑꯣꯏꯆ ꯐꯣꯇꯣ ꯊꯥꯎꯔꯦ ꯇꯨ ꯍꯩꯔꯣ ꯅꯪ ꯅꯅꯝꯃꯅ ꯆꯥꯎꯍꯜꯂꯣ ꯍꯥꯏꯌꯦ ꯁꯦ ꯅꯆꯟꯅꯨꯄꯤ ꯅꯆꯟꯅꯨꯄꯤ ꯚꯤꯗꯤꯑꯣ ꯆꯥꯎꯍꯜꯂꯦ ꯉꯁꯤꯗꯤ ꯑꯁꯤ ꯃꯦꯃꯣꯔꯤꯅꯤ ꯀꯩꯅꯣ ꯑꯁꯤꯁꯤ ꯀꯔꯤꯅꯣ ꯁꯤꯁꯦ ꯎꯟꯅꯕ ꯅꯪ ꯑꯩꯒ ꯁꯨꯃꯥꯏꯅ ꯎꯅꯩꯁꯦ ꯍꯌꯦꯡ ꯎꯅꯗꯣꯔꯤꯕꯣ ꯅꯪꯒꯤꯉꯁꯤ ꯃꯁꯛ ꯐꯖꯔꯤꯗ ꯍꯌꯦꯡ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯂꯩꯕ꯭ꯔꯣ ꯃꯌꯥꯝ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯆꯨꯁꯦ ꯎꯗꯦ ꯁꯤ ꯃꯆꯨꯁꯦ ꯁꯥꯊꯤꯅ ꯐꯖꯩ ꯇꯧꯕꯅꯤꯅꯦ ꯅꯪ ꯃꯄꯥꯟꯗ ꯌꯦꯡꯗꯅ ꯇꯧꯔꯤꯅꯦ ꯍꯣꯏꯅꯦ ꯃꯄꯥꯟꯗ ꯏꯁꯇ꯭ꯔꯤ ꯇꯛꯊꯣꯛꯑꯒ ꯂꯪꯖꯔꯅꯤ ꯑꯩ ꯆꯠꯆꯔꯒꯦ ꯆꯠꯂꯒꯦꯔꯥ ꯁꯤ ꯃꯆꯨꯁꯦ ꯐꯖꯩ ꯑꯩꯔꯣ ꯈꯪꯗꯦꯕꯣ ꯍꯥꯏ ꯉꯝꯗꯦ ꯂꯥꯏꯠ ꯊꯥꯗꯦꯗ ꯚꯤꯗꯤꯑꯣꯅꯤ ꯂꯥꯏꯠꯀ ꯊꯥꯏꯔꯥꯏ ꯑꯩꯅ ꯄꯣꯠꯀꯤ ꯃꯅꯥꯛꯇꯅꯤ ꯈꯔꯁꯨꯗ ꯑꯩꯅ ꯃꯂꯥꯎ ꯄꯤꯉꯣꯝꯗ ꯐꯪꯉꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯀꯧꯔꯤꯑꯕ ꯑꯩꯅ ꯈꯜꯂꯝꯕ ꯃꯆꯨꯁꯤꯗꯅꯤ ꯃꯤꯠꯅꯧꯅ ꯄꯥꯏꯔꯤꯁꯦ ꯂꯧꯒꯗꯕ ꯑꯩ ꯉꯁꯤ ꯂꯧꯍꯧꯔꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯗꯦ ꯑꯩꯅ ꯂꯧꯈꯤꯕꯁꯨ ꯈꯪꯗꯦ ꯑꯩ ꯌꯨꯝꯗ ꯌꯧꯗ꯭ꯔꯤ ꯃꯌꯥꯝ ꯑꯩ ꯆꯥꯛꯍꯥꯎ ꯆꯦꯡꯁꯨ ꯂꯧꯖꯔꯦ ꯁꯤꯗ ꯆꯥꯛꯍꯥꯎ ꯆꯦꯡ ꯀꯥꯊꯤ ꯑꯅꯤ ꯈꯔ ꯂꯩꯔꯝꯃꯦ ꯑꯩ ꯀꯥꯊꯤ ꯑꯃ ꯂꯧꯔꯦ ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯃꯅ ꯀꯥꯊꯤ ꯑꯃ ꯂꯧꯈ꯭ꯔꯦ ꯑꯗ ꯐꯤꯁꯦ ꯐꯤ ꯂꯧꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯤꯑꯕ ꯐꯤ ꯂꯧꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯅꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯎꯕ꯭ꯔꯥ ꯐꯖꯅ ꯎꯕ꯭ꯔꯥ ꯐꯖꯅ ꯎꯕ꯭ꯔꯥ ꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ